Malemni mafum kayada aki tuzungnakiba COVID-19 pandemic thokhraba chahi mangagi matungda anauba yamna tamthiba karino haiba khangba ngamdriba virus Hmpv virus China-da sandokpa hokre. Hauzik China-da anauba virus Hmpv human meta pneumovirus asi khongjel yangna sandorakpadagi China-gi miyam asuki matik awaba mayoknaba hauri hari. Report amagi matungina China-da hauzik yamna khongjen yangna sandorakliba shor honbagi oiba anaba kaya ama mayoknari. World Health Organization WHO na October amadi November thadagi bulletin da respiratory infection gi case hengalakpasu highlight tawrakle. Adumoinimak China gi National Disease Control and Prevention Administration NCDPA na pilot monitoring system ama launch tawkre. Hariba system asi horakpham khangdaba pneumonia asigi mawong matau khangdoknabani hari. Local design asina hojiki oina winter da thengnariba respiratory infection asi track tobada mateng pangani su hari.